ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯒꯤꯗꯃꯛꯇ ꯉꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯨꯈ꯭ꯔꯥꯕꯤ ꯊꯝꯕꯥꯜ, ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥ꯫ ꯊꯝꯕꯥꯜ, ꯃꯄꯨꯔꯣꯏꯕ ꯉꯟꯅ ꯀꯥꯏꯅꯈ꯭ꯔꯕꯤ ꯅꯨꯄꯤ ꯑꯃ ꯍꯥꯏꯕꯗꯨ ꯃꯍꯥꯛ ꯑꯣꯏꯔꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯆꯍꯤ 8ꯃꯨꯛ ꯁꯨꯔꯕꯤ ꯑꯃꯗꯤ ꯂꯩꯖꯍꯧꯔꯤ꯫ ꯌꯨꯝꯗꯨꯗ ꯃꯅꯦꯝꯒ ꯄꯨꯟꯅ ꯃꯈꯣꯏ 3 ꯂꯩꯃꯤꯟꯅꯩ꯫ ꯊꯝꯕꯥꯜꯒꯤ ꯃꯅꯦꯝꯄꯥꯛꯄꯤꯁꯤ ꯃꯁꯤꯡ ꯑꯃ ꯇꯧꯏ꯫ ꯃꯃꯧ ꯅꯨꯄꯤꯕꯨ ꯊꯤꯅ ꯇꯧꯕ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯏ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯊꯝꯕꯥꯜ ꯑꯌꯨꯛꯀꯤ ꯆꯥꯛꯇꯨ ꯉꯟꯇꯥꯅ ꯊꯣꯡꯕ ꯂꯣꯏꯁꯤꯜꯂꯤ꯫ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯐꯖꯅ ꯑꯃꯨꯛ ꯊꯤꯗꯣꯛꯂꯤ, ꯑꯗꯨꯒ ꯃꯃꯥꯕꯨ ꯆꯥꯛ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯀꯧꯕ ꯊꯣꯛꯏ꯫ "ꯏꯃꯥ, ꯆꯥꯛ ꯂꯣꯏꯔꯦ, ꯁꯥꯔꯤꯉꯩꯁꯤꯗ ꯈꯔ ꯆꯥꯍꯧꯔꯁꯤ"꯫ ꯃꯁꯤꯗ ꯄꯥꯛꯄꯤꯅ ꯃꯃꯥꯏꯗꯨ ꯁꯠ ꯑꯣꯟꯊꯣꯛꯇꯨꯅ ꯑꯁꯨꯝꯅ ꯈꯨꯝꯃꯤ: "ꯕꯦꯝꯃꯥ, ꯅꯪꯗꯤ ꯅꯊꯤꯕꯣꯡꯗꯣ ꯆꯥꯗꯨꯅ ꯂꯩꯌꯨ, ꯆꯥꯔꯒ ꯅꯪ ꯂꯩꯌꯨ"꯫ "ꯏꯃꯥ, ꯅꯃꯧꯕꯨ ꯀꯔꯤꯗ ꯂꯥꯟꯈ꯭ꯔꯕꯒꯦ?" "ꯏꯁ, ꯀꯔꯤꯗ ꯂꯥꯟꯈ꯭ꯔꯕꯒꯦ ꯀꯥꯏꯗꯅ, ꯍꯌꯦ ꯅꯨꯄꯥ ꯆꯥꯕꯤ, ꯅꯪꯅ ꯏꯆꯥ ꯅꯨꯄꯥꯗꯨꯕꯨ ꯍꯥꯠꯇꯣꯛꯄꯤꯕ ꯅꯠꯇ꯭ꯔꯣ? ꯍꯧꯖꯤꯛꯇꯤ ꯏꯆꯥꯗꯨ ꯁꯤꯈ꯭ꯔꯦ, ꯅꯪꯗꯤ ꯄꯦꯜꯂꯤꯅꯤꯅꯦ"꯫ "ꯏꯃꯥ, ꯅꯃꯧꯗ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ꯫ ꯏꯄꯨꯔꯣꯏꯕꯕꯨ ꯀꯔꯤꯒꯤ ꯐꯠꯇꯅꯕ ꯑꯩꯅ ꯈꯟꯒꯅꯤ? ꯃꯥꯕꯨ ꯑꯩꯅ ꯏꯁꯣꯔꯃꯛꯅꯤ ꯍꯥꯏꯅ ꯈꯟꯖꯈꯤꯕꯅꯤ"꯫ "ꯌꯥꯔꯦ ꯏꯕꯦꯝꯃ, ꯅꯪꯒꯤ ꯇꯥꯠꯀꯤ ꯋꯥꯍꯩꯗꯣ ꯑꯩ ꯇꯥꯅꯤꯡꯗꯦ꯫ ꯏꯆꯥ ꯅꯨꯄꯥꯗꯨꯕꯨ ꯅꯪꯅ ꯃꯍꯩ ꯖꯥꯗꯨ ꯇꯧꯗꯨꯅ ꯅꯝꯐꯥ ꯍꯦꯛꯇ ꯐꯥꯗꯨꯅ ꯂꯩꯁꯤꯜꯂꯛꯈꯤꯕ ꯅꯠꯇ꯭ꯔꯣ? ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯉꯁꯤꯗꯤ ꯏꯆꯥꯗꯨ ꯁꯤꯈ꯭ꯔꯦꯗꯅ ꯅꯨꯡꯉꯥꯏꯔꯦ, ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ꯫ ꯁꯥꯒꯩꯁꯤꯕꯨ ꯉꯥꯛꯍꯧꯅꯕ ꯏꯁꯨ ꯅꯨꯄꯥ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯌꯥꯎꯍꯧꯕ ꯅꯠꯇꯦ꯫ ꯅꯍꯥꯛꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯥꯒꯩꯁꯦ ꯄꯨꯡꯃꯨꯠ ꯃꯨꯠꯄ ꯁꯣꯏꯗ꯭ꯔꯦ"꯫ ꯊꯝꯕꯥꯜ ꯍꯟꯗꯛ ꯃꯔꯛ ꯑꯁꯤꯗ ꯃꯥꯒꯤ ꯃꯅꯦꯝꯅ ꯃꯥꯒꯤ ꯃꯐꯝꯗ ꯁꯥꯔꯩ ꯀꯌꯥ ꯃꯊꯪ ꯇꯧꯔꯛꯂꯤꯕꯁꯤꯒꯤ ꯃꯔꯝ ꯃꯍꯥꯛ ꯈꯪꯏ꯫ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯗꯨ ꯆꯍꯤ ꯌꯥꯝꯅ ꯅꯧꯅ ꯂꯥꯏꯅꯥ ꯑꯃꯗꯒꯤ ꯂꯥꯏꯀꯠꯅꯕ ꯉꯝꯗꯅ ꯂꯩꯈꯤꯗꯦ꯫ ꯊꯝꯕꯥꯜ ꯉꯟꯇꯥꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯤꯡꯊꯣꯜ ꯐꯪꯍꯧꯏ꯫ ꯄꯤꯛꯂꯤꯕꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒ ꯃꯍꯥꯛ ꯂꯩꯍꯧꯏ꯫ ꯄꯥꯛꯄꯤꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ: "ꯕꯦꯝꯃꯥ, ꯅꯪꯗ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯤꯈ꯭ꯔꯣ꯫ ꯑꯩ ꯏꯊꯟꯇ ꯏꯪꯅ ꯆꯤꯛꯅꯅꯦ ꯑꯃꯨꯛꯇ ꯌꯨꯝꯁꯦ ꯂꯩꯖꯍꯧꯒꯦ"꯫ ꯄꯥꯛꯄꯤꯒꯤ ꯋꯥꯈꯜꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯅ ꯁꯤꯈꯤꯕꯁꯤꯒꯤ ꯃꯔꯝꯁꯤ ꯃꯃꯧ ꯅꯨꯄꯤꯅ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯁꯤꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃ ꯂꯩ꯫ ꯊꯝꯕꯥꯜꯅ ꯇꯞꯅ: "ꯏꯃꯥ, ꯅꯃꯧꯕꯨ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯣ ꯍꯥꯏꯕ ꯋꯥꯍꯩꯗꯨꯗꯗꯤ ꯃꯗꯨꯗꯗꯤ ꯍꯥꯏꯕꯤꯒꯅꯨ꯫ ꯏꯆꯥ ꯅꯨꯄꯤꯒ ꯌꯨꯝꯁꯤꯗ ꯑꯗꯨꯃꯛ ꯂꯩꯖꯒꯦ"꯫ "ꯏꯕꯦꯝꯃ, ꯅꯃꯥ ꯅꯆꯥꯁꯦ ꯇꯁꯦꯡꯅ ꯀꯤꯖꯩꯅꯦ ꯑꯩꯗꯤ꯫ ꯏꯃꯥ ꯏꯕꯦꯝꯃ, ꯃꯤ ꯆꯥꯕ ꯉꯝꯕꯤꯅꯤꯀꯣ ꯌꯨꯝꯁꯤꯗꯤ ꯌꯥꯝꯅ ꯂꯩꯅꯤꯡꯂꯤꯕꯁꯦ꯫ ꯑꯩꯕꯨꯁꯨ ꯍꯥꯠꯇꯣꯛꯄꯤꯔꯒ ꯂꯟ ꯊꯨꯝ ꯁꯝꯄꯇꯤ ꯄꯨꯝꯕ ꯅꯪꯅ ꯂꯣꯏꯅ ꯂꯧꯒꯦ ꯍꯥꯏꯅ ꯈꯟꯕꯒꯤ ꯅꯠꯇ꯭ꯔꯣ"꯫ "ꯏꯃꯥ, ꯃꯗꯨꯃꯛꯇꯤ ꯍꯥꯏꯕꯤꯒꯅꯨ꯫ ꯑꯗꯨꯒꯨꯝꯕꯗ ꯃꯤ ꯇꯥꯖꯕ ꯅꯨꯄꯤꯗꯣ ꯅꯃꯧꯗꯤ ꯅꯠꯆꯗꯦ꯫ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ꯫ ꯅꯪꯒꯤ ꯅꯄꯨꯛꯅꯤꯡ ꯑꯗꯨꯗ ꯀꯔꯤ ꯈꯜꯂꯤꯕꯒꯦ ꯍꯥꯏꯕꯁꯦ ꯑꯩꯅꯅꯦ ꯆꯞ ꯆꯥꯅ ꯈꯪꯕꯖꯥꯠꯅꯤ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯅꯨꯄꯥ ꯆꯥꯕꯤ, ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ꯫ ꯍꯩ, ꯌꯥꯝ ꯊꯨꯅ ꯅꯃꯥ ꯅꯆꯥꯁꯦ ꯑꯩꯒꯤ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯗꯕꯅꯤ"꯫ ꯊꯝꯕꯥꯜ ꯍꯥꯏꯐꯝ ꯈꯪꯗꯦ, ꯑꯗꯨꯕꯨ ꯃꯥꯒꯤ ꯊꯃꯣꯏꯅꯗꯤ ꯌꯨꯝꯐꯝ ꯑꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯈꯛ ꯆꯠꯅꯤꯡꯗꯦ꯫ ꯃꯃꯥꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯍꯥꯏꯖꯩ: "ꯏꯃꯥ, ꯅꯃꯧꯕꯨ ꯅꯨꯡꯁꯤꯕꯤꯌꯨ꯫ ꯅꯃꯧꯅ ꯁꯣꯏꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯑꯄꯪꯕ ꯅꯃꯧꯅꯤ ꯈꯟꯗꯨꯅ ꯉꯥꯛꯄꯤꯌꯨ꯫ ꯏꯆꯥꯁꯤꯒ ꯄꯨꯟꯅ ꯑꯗꯨꯃꯛ ꯅꯌꯨꯝꯁꯤꯗ ꯂꯩꯖꯒꯦ"꯫ ꯃꯁꯤꯗ ꯄꯥꯛꯄꯤꯅ ꯃꯈꯣꯡꯗꯨꯅ ꯊꯣꯛ ꯂꯥꯎꯅ ꯀꯥꯎꯏ, ꯑꯗꯨꯒ ꯍꯥꯏ: "ꯅꯆꯥ ꯅꯨꯄꯤꯁꯤꯅ ꯁꯥꯒꯩꯁꯦ ꯂꯦꯞꯄ ꯌꯥꯗꯧꯔꯤꯕ꯭ꯔꯣ? ꯍꯥ? ꯃꯍꯥꯛꯅ ꯄꯥꯔꯤ ꯄꯨꯔꯤꯒꯤ ꯀꯥꯡꯈꯨꯜ ꯑꯁꯤꯕꯨ ꯉꯥꯛꯄ ꯉꯝꯒꯗꯧꯔꯤꯕ꯭ꯔꯣ? ꯅꯨꯄꯥ ꯆꯥꯕꯤ, ꯅꯪ ꯂꯩꯕ ꯌꯥꯔꯣꯏ꯫ ꯌꯨꯝꯁꯤꯗ ꯅꯪ ꯂꯩꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ"꯫ ꯊꯝꯕꯥꯜꯅ ꯍꯥꯏꯖꯩ: "ꯏꯃꯥ, ꯅꯨꯄꯤꯁꯨ ꯃꯤꯅꯤ꯫ ꯏꯃꯥꯕꯨ ꯅꯨꯄꯤ ꯅꯠꯄꯤꯗꯕ꯭ꯔꯣ? ꯀꯔꯤꯒꯤꯅꯣ ꯅꯨꯄꯤꯅ ꯅꯨꯄꯤꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯍꯟꯊꯅ ꯂꯧꯔꯤꯕ? ꯅꯨꯄꯤꯅ ꯅꯨꯄꯤꯕꯨ ꯑꯣꯠꯄꯤꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯁꯨ ꯅꯨꯄꯤꯁꯦ ꯁꯥꯒꯩꯁꯤꯒꯤ ꯑꯁꯦꯡꯕ ꯏꯅꯤ"꯫ ꯄꯥꯛꯄꯤꯅ ꯌꯥꯝꯅ ꯁꯥꯎꯔꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯃꯁꯨ ꯅꯨꯄꯤ ꯑꯁꯤꯅ ꯅꯨꯄꯥ ꯑꯣꯏꯔꯝꯕ ꯇꯥꯔꯕꯗꯤ ꯁꯨꯡꯁꯥꯃꯨꯛ ꯁꯥꯎꯔꯝꯗ꯭ꯔꯕꯁꯨ ꯌꯥꯏ꯫ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅꯒ ꯂꯩꯈꯤꯗꯕꯒ ꯃꯁꯨ ꯑꯗꯨꯅꯒ ꯅꯨꯄꯤ ꯑꯣꯏꯕꯒ ꯃꯍꯥꯛꯀꯤ ꯁꯥꯒꯩ ꯑꯗꯨ ꯄꯨꯡꯃꯨꯠ ꯃꯨꯠꯄ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯊꯣꯏꯅ ꯍꯦꯟꯅ ꯁꯥꯎꯈꯤꯕꯅꯤ꯫ ꯃꯍꯥꯛꯄꯨ ꯑꯁꯨꯛ ꯍꯛꯅ ꯁꯥꯎꯍꯜꯂꯤꯕ ꯑꯁꯤꯕꯨ ꯃꯊꯣꯏ ꯍꯥꯞꯀꯠꯄꯤꯔꯤꯕ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯀꯕꯣꯛ ꯂꯩꯀꯧꯕꯤ ꯑꯃꯁꯨ ꯂꯩꯔꯤ꯫ ꯄꯥꯛꯄꯤꯅ: "ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯇꯥꯛꯂꯤꯕ ꯀꯥꯏꯅ ꯍꯥꯏꯕꯗꯨꯔꯣ? ꯍꯥ? ꯅꯨꯄꯤꯅ ꯀꯔꯝꯅ ꯁꯥꯒꯩ ꯑꯁꯦ ꯉꯥꯡꯍꯧꯒꯅꯤ? ꯍꯌꯦꯡ ꯆꯥꯎꯔꯒ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯃ ꯍꯣꯡꯈ꯭ꯔꯒ ꯂꯣꯏꯔꯦ꯫ ꯑꯩ ꯑꯃ ꯂꯩꯔꯝꯃꯤ ꯍꯥꯏꯕꯒꯤ ꯅꯤꯡꯁꯤꯡ ꯈꯨꯗꯝ ꯀꯅꯥꯅ ꯊꯝꯕꯤꯒꯗꯧꯔꯤꯒꯦ? ꯍꯥ? ꯀꯅꯥꯅ ꯊꯝꯕꯤꯔꯗꯧꯔꯤꯒꯦꯕ? ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯏꯆꯥꯁꯤꯕꯨ ꯍꯥꯠꯇꯣꯛꯈ꯭ꯔꯁꯦ ꯍꯥꯏꯔꯤꯕ꯭ꯔꯥ? ꯑꯗꯨꯗꯤ ꯏꯃꯥ, ꯃꯁꯤ ꯑꯩꯅ ꯉꯥꯡꯕꯁꯤꯗ ꯑꯁꯨꯛ ꯈꯨꯝꯗꯨ ꯂꯩꯅꯦ ꯃꯁꯤꯁꯤ ꯊꯨꯒꯥꯏꯒꯦ꯫ ꯌꯥꯝ ꯈꯨꯝꯅꯤꯡꯂꯤ ꯃꯆꯤꯟꯁꯦ ꯊꯨꯒꯥꯏꯈꯤꯕ ꯃꯁꯤ"꯫
ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇꯨꯅ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯃꯥꯏꯗꯨꯗ ꯁꯤꯁꯤꯠ ꯊꯥꯖꯤꯜꯂꯤ꯫ ꯈꯨꯝꯈꯤꯗ꯭ꯔꯥ ꯍꯥꯏꯌꯨ꯫ ꯌꯥꯝꯅ ꯈꯨꯝꯅꯤꯡꯂꯕꯗꯤ ꯑꯗꯨꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯅꯃꯥ ꯅꯆꯥ ꯑꯅꯤꯃꯛ ꯌꯨꯝꯁꯤ ꯂꯩꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ꯫ ꯌꯥꯝ ꯊꯨꯅ ꯆꯠꯈꯤꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯄꯥꯛꯄꯤ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯤ꯫ ꯊꯝꯕꯥꯜ ꯂꯩꯃꯥꯏꯗꯨꯗ ꯇꯨꯗꯨꯅ ꯀꯞꯇꯨꯅ ꯂꯩꯍꯧꯏ꯫ ꯅꯨꯄꯤꯁꯤꯕꯨ ꯃꯤ ꯅꯠꯇꯕ꯭ꯔꯣ? ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯅꯨꯄꯤꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯍꯟꯊꯅ ꯎꯔꯤꯕ? ꯃꯈꯣꯏꯁꯨ ꯃꯤꯅꯤ꯫ ꯃꯄꯨꯔꯣꯏꯕ ꯉꯟꯅ ꯁꯤꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯌꯨꯝꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯄ, ꯃꯄꯥꯝꯗ ꯆꯠꯍꯟꯈꯤꯕ ꯑꯁꯤꯕꯨ ꯀꯔꯝꯕ ꯊꯧꯑꯣꯡꯅꯣ? ꯑꯩ ꯆꯠꯂꯣꯏ꯫ ꯌꯨꯝꯁꯤꯗꯒꯤ ꯈꯣꯡꯊꯥꯡ ꯑꯃ ꯊꯥꯡꯗꯣꯛꯇꯨꯅ ꯑꯩ ꯆꯠꯂꯣꯏ꯫ ꯃꯐꯝꯁꯤꯗ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯂꯣꯏꯗ꯭ꯔꯤꯐꯥꯎ ꯑꯩ ꯍꯤꯡꯒꯅꯤ꯫ ꯄꯤꯛꯂꯤꯕ ꯏꯆꯥ ꯅꯨꯄꯤꯕꯨ ꯑꯩꯅ ꯆꯥꯎꯅꯕ ꯌꯣꯛꯀꯅꯤ꯫ ꯏꯉꯦꯝꯒꯤ ꯁꯔꯩ ꯀꯌꯥ ꯐꯪꯂꯕꯁꯨ ꯑꯩ ꯈꯥꯡꯒꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯩ ꯈꯥꯡꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯥ ꯇꯥꯅ ꯀꯞꯆꯩ꯫ ꯏꯃꯨꯡꯗꯒꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯂꯥꯡꯂꯦꯟꯗꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯃꯃꯥꯅ ꯀꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯃꯍꯥꯛꯁꯨ ꯎꯔꯦ꯫ ꯃꯃꯥꯒꯤ ꯅꯥꯛꯇ ꯐꯝꯊꯩ ꯑꯗꯨꯒ ꯇꯞꯅ ꯍꯥꯏ, ꯏꯃꯥ, ꯅꯪ ꯀꯞꯂꯤꯔꯣ? ꯊꯝꯕꯥꯜ ꯃꯃꯥꯏꯗꯨ ꯅꯣꯛꯈꯠꯇꯨꯅ ꯃꯆꯥꯗ ꯌꯦꯡꯉꯤ꯫ ꯏꯃꯥꯒꯤ ꯕꯦꯝꯃ! ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯄꯤ꯫ ꯏꯃꯥ ꯏꯆꯥꯒꯤ ꯂꯥꯏꯕꯛꯁꯦ ꯑꯣꯟꯊꯣꯛꯅ ꯊꯤꯈ꯭ꯔꯦꯗꯀꯣ꯫ ꯏꯃꯥ ꯏꯆꯥꯅ ꯊꯥꯡꯒꯗꯕ ꯈꯣꯡꯊꯥꯡꯁꯦ ꯌꯥꯝ ꯂꯨꯒꯗꯧꯔꯤꯗꯀꯣ꯫ ꯏꯃꯥ, ꯁꯤ ꯀꯞꯀꯅꯨ꯫ ꯊꯝꯕꯥꯜ ꯃꯤꯠꯂꯨ ꯄꯤꯔꯥꯡꯗꯨꯕꯨ ꯃꯆꯥꯒꯤ ꯃꯃꯤꯅ ꯎꯍꯟꯅꯤꯡꯗ꯭ꯔꯦ꯫ ꯊꯃꯣꯏꯒꯤ ꯃꯩꯁꯥꯛ ꯄꯨꯝꯕ ꯂꯣꯏꯅ ꯐꯥꯖꯤꯟꯗꯨꯅ ꯃꯍꯥꯛ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏ, ꯏꯃꯥ ꯀꯞꯇ꯭ꯔꯦ꯫ ꯁꯤ ꯏꯃꯥꯅ ꯆꯥꯛ ꯂꯣꯏꯍꯧꯔꯕꯅꯤ꯫ ꯏꯆꯥ ꯆꯥꯛ ꯂꯝꯂꯝꯂꯅꯤ꯫ ꯏꯆꯥ ꯆꯥꯛ ꯆꯥꯔꯣ ꯂꯥꯛꯑꯣ꯫ ꯃꯆꯥꯅꯨꯄꯤꯕꯨ ꯄꯨꯁꯤꯟꯗꯨꯅ ꯏꯃꯨꯡꯗ ꯃꯍꯥꯛ ꯆꯪꯈ꯭ꯔꯦ꯫ ꯊꯝꯕꯥꯜ ꯃꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛꯇꯨꯕꯨ ꯐꯖꯅ ꯀꯨꯞꯇꯨꯅ ꯊꯝꯕꯤꯈ꯭ꯔꯦ꯫ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯗꯨ ꯄꯨꯈꯝ ꯑꯃꯗ ꯆꯥꯛ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯤ꯫ ꯊꯝꯕꯥꯜꯅ, ꯆꯥꯁꯤꯜꯂꯣ, ꯂꯣꯏꯅ ꯆꯥꯁꯤꯜꯂꯣ꯫ ꯍꯣꯏ ꯏꯃꯥ꯫ ꯉꯁꯤꯁꯨ ꯅꯪ ꯌꯨꯝꯗ ꯂꯦꯡꯗ ꯂꯩꯔꯝꯃꯨꯀꯣ꯫ ꯏꯃꯥꯅꯦ ꯊꯕꯛ ꯁꯨꯕ ꯆꯠꯀꯗꯣꯏꯅꯤ꯫ ꯏꯃꯥ, ꯑꯩꯁꯨ ꯂꯥꯛꯀꯦ꯫ ꯑꯩ ꯌꯨꯝꯗ ꯏꯊꯟꯇ ꯂꯩꯅꯤꯡꯗꯦ꯫ ꯑꯥꯗ ꯀꯃꯥꯏꯅ ꯅꯪꯅ ꯆꯠꯇꯣꯏꯅꯣ? ꯏꯆꯥ ꯋꯥꯅꯕꯅꯤ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯌꯨꯝꯗ ꯂꯦꯡꯗ ꯂꯩꯔꯝꯃꯨ꯫ ꯇꯜꯂꯤ, ꯑꯩꯁꯨ ꯂꯥꯛꯀꯅꯤ꯫ ꯂꯥꯡꯂꯦꯟ, ꯅꯪ ꯅꯤꯡꯉꯥꯏ ꯇꯧꯒꯅꯨ꯫ ꯅꯍꯥꯟꯁꯨ ꯏꯃꯥꯅ ꯊꯕꯛ ꯆꯠꯈ꯭ꯔꯤꯉꯩꯗ ꯕꯨꯕꯣꯛꯅ ꯑꯩꯉꯣꯟꯗ ꯐꯨꯏ꯫ ꯍꯥ? ꯕꯨꯕꯣꯛꯅ ꯅꯪꯉꯣꯟꯗ ꯐꯨꯔꯤꯕ? ꯊꯝꯕꯥꯜ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯍꯩꯁꯤ ꯇꯥꯕꯗ ꯃꯕꯨꯛꯅꯤꯡ ꯑꯗꯨ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯈꯨꯝꯃꯤ, ꯕꯨꯕꯣꯛꯅ ꯅꯨꯡꯁꯤꯗꯅ ꯐꯨꯔꯤꯕ ꯑꯣꯏꯔꯝꯒꯅꯤꯗ꯫ ꯅꯠꯇꯦ ꯀꯩꯁꯨ, ꯌꯥꯝꯅ ꯅꯥꯟꯅꯕ ꯐꯨꯏ꯫ ꯑꯩ ꯀꯞꯄꯤꯅꯤꯅꯦ꯫ ꯑꯗꯨꯒ ꯃꯥꯅ ꯑꯩꯈꯣꯏꯕꯨ ꯌꯨꯝꯁꯤꯗ ꯂꯩꯕꯤꯔꯅꯨꯅ ꯍꯥꯏꯕ꯫ ꯊꯝꯕꯥꯜꯅ ꯃꯊꯟꯇ ꯃꯆꯤꯟꯗ ꯍꯥꯏꯖꯩ, ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯑꯉꯥꯡꯁꯤꯗ ꯐꯥꯎꯕ ꯑꯗꯨꯝꯅ ꯍꯥꯏꯕꯗꯤ ꯏꯃꯥ, ꯅꯪꯁꯨ ꯍꯦꯟꯃꯜꯂꯦ꯫ ꯑꯉꯥꯡꯁꯤꯅ ꯀꯔꯤꯕꯨ ꯈꯪꯒꯅꯤ? ꯏꯃꯥ, ꯑꯩ ꯂꯥꯛꯀꯦꯀꯣ꯫ ꯏꯃꯥꯒꯤ ꯂꯥꯡꯂꯦꯟ, ꯅꯪ ꯌꯨꯝꯗ ꯂꯩꯔꯝꯃꯣ꯫ ꯍꯌꯦꯡ ꯏꯃꯥꯅ ꯊꯕꯛ ꯁꯨꯕꯒꯤ ꯁꯦꯜ ꯍꯦꯛ ꯐꯪꯕꯒ ꯏꯆꯥꯒꯤ ꯐꯤꯔꯣꯜ ꯐꯨꯔꯤꯠ ꯑꯍꯟꯕ ꯂꯩꯕꯤꯗꯣꯏꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯄꯤꯛꯂꯤꯕꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯄꯨꯛꯅꯤꯡꯕꯨ ꯊꯦꯝꯖꯤꯜꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯆꯥꯛ ꯆꯥꯕꯗꯤ ꯂꯣꯏꯔꯦ꯫ ꯊꯝꯕꯥꯜ ꯀꯣꯜꯂꯤꯛ ꯋꯥꯏꯔꯝ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯗꯨꯒꯤ ꯇꯨꯡꯗ ꯊꯕꯛ ꯆꯠꯅꯕ ꯑꯃꯨꯛ ꯊꯧꯔꯥꯡ ꯇꯧꯔꯤ꯫ ꯃꯐꯤ ꯑꯃ ꯍꯣꯡꯗꯣꯛꯏ꯫ ꯈꯥꯎ ꯑꯃꯗꯅ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯍꯥꯞꯆꯤꯜꯂꯤ꯫ ꯊꯝꯕꯥꯜ ꯃꯄꯨꯔꯣꯏꯕꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯀꯦꯅ ꯃꯧꯅ ꯌꯨꯝꯗ ꯂꯩꯖꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯄꯨꯔꯣꯏꯕꯅ ꯈꯥꯡꯉꯨꯊꯛꯇ ꯂꯩꯈꯤꯗꯕꯒꯤ ꯃꯍꯥꯛ ꯍꯤꯡꯗꯕꯗꯤ ꯌꯥꯗꯕꯅ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯟꯕ ꯍꯧꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯆꯥꯅꯨꯄꯤꯕꯨ ꯌꯨꯝꯗ ꯊꯝꯂꯝꯗꯨꯅ ꯃꯍꯥꯛ ꯊꯕꯛ ꯁꯨꯕ ꯆꯠꯂꯤ꯫ ꯊꯝꯕꯥꯜꯅ ꯃꯆꯥꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ, ꯏꯃꯥꯒꯤ ꯂꯥꯡꯂꯦꯟ, ꯅꯪ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ꯫ ꯕꯨꯕꯣꯛꯇꯣ ꯍꯜꯂꯛꯑꯗꯤ ꯆꯥꯛ ꯆꯥꯊꯣꯛꯑꯣ ꯍꯥꯏꯌꯨꯀꯣ꯫ ꯆꯠꯊꯣꯛꯇꯅ ꯂꯩꯔꯝꯃꯣ꯫ ꯏꯃꯥ ꯉꯟꯇꯥꯅ ꯍꯜꯂꯛꯀꯅꯤꯗ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯊꯝꯕꯥꯜ ꯃꯥꯒꯤ ꯊꯕꯛꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯤ꯫ ꯂꯥꯡꯂꯦꯟ ꯀꯔꯤꯝꯇ ꯍꯥꯏꯖꯕ ꯉꯝꯗꯅ ꯃꯃꯥꯅ ꯆꯠꯈꯤꯕꯗꯨꯕꯨ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯃꯍꯥꯛ ꯂꯩꯍꯧꯏ꯫ ꯁꯣꯝꯗꯅ ꯄꯥꯛꯄꯤ ꯀꯕꯣꯛꯂꯩꯒ ꯄꯨꯟꯅ ꯐꯝꯂꯤ꯫ ꯀꯕꯣꯛꯂꯩ ꯍꯥꯏꯕ ꯅꯨꯄꯤꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯅꯨꯄꯤ ꯑꯃꯈꯛꯅꯤ꯫ ꯄꯨꯝꯅꯃꯛ ꯃꯥꯅ ꯏꯟꯁꯤꯟꯗꯨꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ꯫ ꯀꯕꯣꯛꯂꯩꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ, ꯃꯥ ꯑꯃ ꯂꯩꯔꯒ ꯀꯔꯤ ꯀꯥꯟꯅꯗꯧꯔꯤꯒꯦ? ꯅꯁꯨꯅꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤꯗꯨꯕꯨ ꯀꯣꯟꯁꯤꯜꯂꯒ ꯀꯩꯁꯨ ꯀꯥꯟꯅꯔꯣꯏ ꯏꯆꯦ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯃꯃꯥ ꯃꯆꯥꯅꯤꯗꯣ ꯇꯥꯟꯊꯣꯛꯈ꯭ꯔꯒ ꯅꯍꯥꯛꯅ ꯊꯟꯇ ꯅꯨꯡꯉꯥꯏꯅ ꯑꯣꯏꯅ ꯂꯩꯕꯅ ꯐꯠꯇ꯭ꯔꯣ? ꯀꯕꯣꯛꯂꯩ, ꯑꯩꯅ ꯐꯅ ꯌꯨꯝꯗ ꯐꯨꯆꯩꯗꯨꯅꯅꯦ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯤꯈ꯭ꯔꯣ ꯍꯥꯏꯕꯁꯦ ꯍꯟꯖꯤꯟꯅ ꯍꯥꯏꯔꯕꯅꯤ꯫ ꯃꯍꯥꯛꯅ ꯑꯅꯝ ꯀꯟꯗꯨꯅ ꯁꯨꯔꯨ ꯑꯗꯨꯝ ꯂꯩꯁꯤꯟꯗꯨꯅ ꯂꯩꯈꯤꯕꯁꯤꯗꯅꯦ ꯑꯩꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯁꯨ
ꯃꯥꯕꯨ ꯐꯨꯔꯝꯂꯒꯅꯤ ꯑꯩ ꯊꯣꯛꯂꯛꯂꯤꯕꯁꯤ ꯏꯆꯦ ꯃꯥꯅ ꯍꯦꯛꯇ ꯉꯝꯍꯟꯕ ꯌꯥꯕ꯭ꯔꯗ ꯃꯍꯥꯛ ꯂꯩꯕꯗꯒꯤ ꯅꯠꯇ꯭ꯔꯣ ꯊꯣꯏꯕꯅ ꯃꯅꯨꯡ ꯃꯇꯝ ꯆꯥꯗ ꯂꯩꯈꯤꯗ꯭ꯔꯤꯕꯁꯦ ꯃꯁꯦ ꯄꯨꯔꯥ ꯅꯨꯄꯥ ꯆꯥꯕꯤꯅꯤꯀꯣ ꯏꯆꯦ ꯑꯩꯗꯤ ꯍꯥꯏꯖꯔꯤꯕꯁꯤꯅꯤ ꯃꯥꯅ ꯁꯨꯝ ꯂꯩꯊꯕ ꯍꯥꯏꯕꯁꯦ ꯑꯐꯕ ꯁꯨꯡꯑꯣꯏ ꯑꯣꯏꯔꯣꯏ ꯏꯆꯦꯅ ꯇꯨꯝꯂꯤꯉꯩꯗ ꯃꯣꯟꯅꯅꯤ ꯈꯪꯗꯦ ꯑꯃꯅꯅꯤ ꯈꯪꯗꯦ ꯀꯤꯠ ꯍꯦꯛꯇ ꯅꯞꯁꯤꯟꯈ꯭ꯔꯣ ꯏꯆꯦ ꯑꯗꯨꯝ ꯁꯤꯔꯦꯅꯦ ꯏꯆꯦ ꯁꯤꯈ꯭ꯔꯕꯗꯤ ꯂꯟ ꯊꯨꯝ ꯁꯝꯄꯇꯤ ꯄꯨꯝꯕ ꯃꯃꯥ ꯃꯆꯥ ꯑꯅꯤꯒꯤ ꯃꯈꯨꯠꯇ ꯂꯣꯏꯅ ꯇꯥꯔꯦ ꯑꯩꯁꯨ ꯈꯪꯉꯤꯅꯦ ꯀꯕꯣꯛꯂꯩ ꯃꯃꯥ ꯃꯆꯥ ꯑꯅꯤꯅ ꯁꯤꯜꯂꯤꯕ ꯊꯧꯔꯥꯡꯁꯦ ꯃꯗꯨꯃꯛꯅꯤ ꯑꯗꯨꯕꯨ ꯀꯕꯣꯛꯂꯩ ꯑꯩ ꯑꯃ ꯍꯤꯡꯂꯤꯉꯩꯗꯗꯤ ꯃꯗꯨ ꯄꯨꯝꯕ ꯑꯣꯏꯊꯣꯛꯇꯕꯅꯤ ꯍꯣꯠꯆꯤꯟꯗ ꯑꯗꯨꯝ ꯍꯥꯏꯗꯨ ꯂꯩꯕꯅꯗꯤ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏꯌꯦ ꯀꯜꯂꯤꯕ ꯃꯥꯒꯤ ꯑꯅꯝꯗꯣ ꯃꯗꯨ ꯇꯛꯄ ꯇꯥꯏ ꯃꯥꯕꯨ ꯌꯨꯝꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯗꯕ ꯁꯨꯡꯌꯥꯃꯛ ꯌꯥꯗꯕꯅꯤ ꯈꯪꯂꯕ꯭ꯔꯣ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯃꯈꯥ ꯇꯥꯅ ꯁꯥꯟꯅꯩ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯅ ꯈꯟꯅꯩ ꯄꯥꯛꯄꯤꯅ ꯍꯥꯏ ꯐꯨꯗꯨꯅ ꯌꯦꯡꯂꯦ ꯆꯠꯂꯨ ꯍꯥꯏꯕ ꯌꯥꯗꯦ ꯆꯩꯗꯨꯅ ꯌꯦꯡꯂꯦ ꯌꯥꯗꯦ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯗꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯃꯍꯥꯛꯇꯪ ꯐꯨꯕꯗꯒꯤ ꯍꯦꯟꯗꯣꯔꯛꯇꯅ ꯃꯆꯥꯅꯨꯄꯤꯁꯤ ꯐꯥꯎꯕ ꯌꯥꯝ ꯐꯨꯔꯕꯅꯤꯀꯣ ꯑꯩ ꯏꯆꯦ ꯐꯨ ꯆꯩꯗꯨꯅ ꯌꯦꯡꯕꯗ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯇꯣꯞꯄ ꯄꯥꯝꯕꯩ ꯑꯃꯃꯨꯛ ꯊꯤꯕ ꯇꯥꯏ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯅꯗꯤ ꯉꯝꯍꯟꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯃꯔꯨ ꯑꯣꯏꯅ ꯃꯈꯣꯏ ꯑꯅꯤꯅ ꯈꯟꯅꯔꯤꯕ ꯋꯥꯐꯝꯁꯤ ꯄꯥꯛꯄꯤꯒꯤ ꯃꯆꯥꯅꯨꯄꯥꯁꯤ ꯂꯩꯈꯤꯗ꯭ꯔꯕꯅꯤꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨꯅ ꯌꯨꯝꯗꯨꯗ ꯃꯈꯥ ꯇꯥꯅ ꯂꯩꯊꯕꯒꯤ ꯀꯔꯤꯁꯨ ꯀꯥꯟꯅꯗ꯭ꯔꯦ ꯑꯁꯤꯅꯤ ꯐꯠꯇ ꯂꯧꯁꯤꯡ ꯌꯥꯝꯅ ꯍꯩꯕꯤ ꯀꯕꯣꯛꯂꯩ ꯎꯄꯥꯏ ꯑꯃ ꯊꯣꯛ ꯄꯨꯊꯣꯔꯛꯏ ꯑꯗꯨꯒ ꯄꯥꯛꯄꯤꯗ ꯁꯨꯝꯅ ꯍꯥꯏ ꯊꯝꯕꯥꯜꯗꯣ ꯉꯁꯤꯁꯨ ꯊꯕꯛ ꯁꯨꯕ ꯆꯠꯂꯝꯒꯗ꯭ꯔꯣ ꯆꯠꯂꯝꯒꯅꯤ ꯑꯗꯨꯗꯤ ꯏꯆꯦ ꯁꯨꯝꯗꯧꯔꯁꯤ ꯃꯥꯃ ꯀꯨꯟꯖꯣꯗꯣ ꯈꯪꯉꯤꯗꯅ ꯃꯥꯅ ꯑꯩꯉꯣꯟꯗ ꯊꯝꯕꯥꯜꯒꯤ ꯃꯔꯝꯗ ꯍꯪꯕ ꯋꯥ ꯈꯔ ꯂꯩꯌꯦ ꯑꯩꯅꯅꯦ ꯍꯣꯔꯦꯟ ꯊꯕꯛ ꯁꯨꯐꯝꯗꯨꯗ ꯃꯥꯃ ꯀꯨꯟꯖꯣꯒ ꯑꯀꯨꯞꯄ ꯋꯥꯐꯝꯗꯣ ꯍꯦꯛꯇ ꯇꯥꯟꯅꯔꯒꯦ ꯊꯝꯕꯥꯜꯁꯤ ꯃꯥꯃ ꯀꯨꯟꯖꯣꯒꯤ ꯃꯈꯨꯠꯇ ꯇꯥꯍꯟꯈ꯭ꯔꯁꯤ ꯀꯩꯅꯥ ꯍꯦꯛꯇꯅꯦ ꯀꯠꯍꯟꯈ꯭ꯔꯁꯤ ꯑꯁꯤ ꯑꯣꯏꯔꯕꯗꯤ ꯌꯥꯔꯦꯗꯅ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯌꯣꯛꯄ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯄꯤꯊꯣꯛꯈ꯭ꯔꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯌꯨꯝꯗꯨꯗ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯤ ꯂꯩꯇ꯭ꯔꯦ ꯏꯆꯦ ꯅꯪ ꯅꯊꯟꯇ ꯍꯥꯏꯅ ꯍꯨꯝꯅ ꯂꯩꯕ ꯌꯥꯔꯣꯏꯗ꯭ꯔꯣ ꯍꯟꯗꯛꯃꯨꯛꯀꯤ ꯀꯕꯣꯛꯂꯩꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯕꯨ ꯇꯥꯔꯗꯨꯅ ꯄꯥꯛꯄꯤꯅ ꯍꯥꯏ ꯍꯣꯏꯅꯦ ꯑꯗꯨꯅ ꯐꯔꯗ꯭ꯔꯅꯦ ꯀꯕꯣꯛꯂꯩ ꯅꯪꯕꯣ ꯃꯁꯤ ꯅꯠꯇꯅ ꯀꯔꯤ ꯎꯄꯥꯏ ꯂꯩꯔꯤ ꯂꯥꯎ ꯈꯣꯡ ꯇꯧꯕꯗ ꯅꯪꯕꯨ ꯋꯥꯗ꯭ꯔꯤꯕꯣ ꯃꯥꯃ ꯀꯨꯟꯖꯣꯗꯣ ꯐꯈ꯭ꯔꯦ ꯃꯧꯅ ꯑꯃ ꯄꯥꯝꯃꯤ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯇꯠꯇꯅ ꯍꯥꯏꯔꯤꯕꯅꯤ ꯈꯪꯂꯕ꯭ꯔꯣ ꯃꯉꯣꯟꯗ ꯀꯣꯏ ꯄꯤꯊꯣꯛꯈ꯭ꯔꯒ ꯂꯣꯏꯔꯦ ꯍꯣꯏꯗ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯃꯔꯥꯏ ꯂꯩꯖꯔꯨꯁꯅꯤ ꯑꯩꯒꯤꯗꯤ ꯃꯥꯕꯨꯅꯦ ꯑꯩꯒꯤ ꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯕ ꯑꯁꯤꯗꯅꯤ ꯀꯕꯣꯛꯂꯩ ꯅꯪꯅ ꯐꯅꯕ ꯌꯦꯛꯁꯤꯜꯂꯨ ꯍꯣꯏ ꯍꯣꯏ ꯏꯆꯦ ꯑꯩꯁꯨ ꯊꯕꯛ ꯆꯠꯀꯗꯣꯏꯅꯤ ꯃꯇꯝꯁꯦ ꯊꯦꯡꯕꯨ ꯊꯦꯡꯂꯝꯂꯅꯤ ꯐꯔꯦ ꯁꯣꯏꯍꯜꯂꯅꯨꯀꯣ ꯅꯪ ꯄꯥꯎ ꯅꯨꯡꯉꯥꯏꯍꯜꯂꯨ ꯀꯕꯣꯛꯂꯩ ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯂꯦꯀꯣ ꯑꯁꯨꯝꯅ ꯋꯥꯐꯝ ꯑꯁꯤꯕꯨ ꯃꯨꯟꯅ ꯉꯥꯡꯅꯔꯕ ꯃꯇꯨꯡꯗ ꯄꯥꯛꯄꯤ ꯆꯠꯈ꯭ꯔꯦ ꯀꯕꯣꯛꯂꯩꯅ ꯃꯊꯟꯇ ꯍꯥꯏꯖꯍꯧꯏ ꯃꯆꯥꯅꯨꯄꯤꯗꯨꯅ ꯁꯥꯒꯩ ꯉꯥꯛꯄ ꯌꯥꯕ ꯍꯧꯅꯗꯦ ꯃꯨꯠꯄꯒꯤ ꯃꯨꯠꯄ ꯑꯗꯨꯃꯛ ꯃꯨꯠꯆꯔꯁꯅꯤ ꯏꯆꯦꯒꯤ ꯃꯅꯤꯡꯗꯤ ꯊꯨꯡꯍꯟꯗꯕ ꯌꯥꯗ꯭ꯔꯦ ꯃꯥꯃ ꯀꯨꯟꯖꯣꯅ ꯊꯝꯕꯥꯜꯗ ꯃꯃꯤꯠꯅ ꯇꯥꯅ ꯇꯥꯅꯗꯨꯅ ꯌꯦꯡꯕꯗꯣ ꯑꯩꯁꯨ ꯈꯪꯉꯤ ꯍꯣꯔꯦꯟ ꯊꯕꯛ ꯃꯐꯝ ꯍꯦꯛ ꯌꯧꯕꯒ ꯃꯥꯃ ꯀꯨꯟꯖꯣꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯋꯥꯐꯝꯁꯤꯕꯨ ꯑꯩꯅ ꯍꯥꯏꯔꯒꯦ ꯃꯥꯁꯨ ꯁꯣꯏꯗꯅ ꯌꯥꯔꯛꯀꯅꯤ ꯇꯥꯠ ꯈꯔ ꯇꯧꯁꯤꯟꯅꯔꯒ ꯁꯦꯜꯁꯨ ꯂꯧꯊꯣꯛꯀꯦ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗ ꯁꯅꯥꯒꯤ ꯂꯤꯛ ꯑꯃꯇꯪ ꯁꯤꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦꯕ ꯑꯩ ꯀꯕꯣꯛꯂꯩ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯃꯥꯃ ꯀꯨꯟꯖꯣ ꯁꯦꯜ ꯄꯥꯏꯕ ꯃꯤꯑꯣꯏ ꯑꯃꯈꯛꯅꯤ ꯃꯆꯥ ꯃꯃꯧ ꯂꯩꯔꯦ ꯃꯍꯥꯛ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤꯗꯤ ꯀꯨꯏꯔꯦ ꯂꯩꯈꯤꯗꯕ ꯃꯍꯥꯛ ꯃꯊꯟꯇ ꯏꯪꯈꯣꯜ ꯑꯗꯨꯗ ꯌꯨꯝ ꯑꯃ ꯁꯥꯗꯨꯅ ꯂꯩꯔꯦ ꯃꯊꯟꯇ ꯁꯨꯝ ꯂꯩꯔꯛꯄꯗꯨꯗ ꯃꯥꯒꯤ ꯋꯥꯈꯜꯗ ꯀꯔꯤ ꯀꯔꯤꯅꯣ ꯖꯥꯠ ꯖꯥꯠ ꯈꯜꯂꯛꯏ ꯀꯔꯤꯕꯨ ꯇꯧꯅꯤꯡꯉꯥꯏꯒꯦ ꯁꯨꯃꯥꯏꯅ ꯅꯥꯝꯃ ꯍꯥꯡꯂꯒ ꯁꯨꯝ ꯂꯩꯕ ꯍꯧꯅꯗꯦ ꯏꯔꯟ ꯍꯥꯏꯔꯦ ꯆꯤꯡꯗꯧꯅ ꯄꯩꯔꯒ ꯂꯩꯔꯦ ꯅꯨꯄꯤ ꯑꯃꯃꯨꯛ ꯊꯤꯖꯤꯟꯕ ꯍꯥꯏꯗꯨꯅꯤ ꯃꯁꯤꯅꯤ ꯀꯩꯅꯣ ꯄꯨꯟꯁꯤ ꯍꯥꯏꯕꯗꯣ ꯑꯃꯨꯛꯁꯨ ꯃꯊꯟꯇ ꯍꯥꯏꯖꯩ ꯑꯩꯒꯤ ꯁꯤꯗ ꯊꯕꯛ ꯁꯨꯕ ꯌꯥꯎꯕꯤ ꯃꯧ ꯅꯍꯥ ꯃꯁꯛ ꯐꯖꯕꯤ ꯑꯃ ꯂꯩꯔꯤ ꯃꯃꯤꯡꯗꯨ ꯊꯝꯕꯥꯜ ꯍꯥꯏꯕ꯭ꯔꯥ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯑꯗꯨꯗ ꯑꯩꯒꯤ ꯆꯍꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯅꯗꯤ ꯍꯦꯛ ꯃꯉꯣꯟꯗ ꯍꯥꯏꯔꯨꯕꯗꯤ ꯐꯖꯗ꯭ꯔꯦ ꯍꯥꯏꯗꯅ ꯑꯩ ꯑꯗꯨꯝ ꯇꯤꯟ ꯌꯣꯠꯂꯒ ꯂꯩꯔꯤꯕꯅꯤ ꯄꯥꯝꯕꯗꯤ ꯄꯥꯝꯃꯤ ꯑꯃꯁꯦ ꯑꯁꯨꯛ ꯆꯍꯤ ꯅꯧꯅ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯍꯧꯕꯁꯦ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯗꯣ ꯂꯩꯗꯧ ꯁꯔꯨꯛꯄꯨꯗꯤ ꯑꯩꯁꯨ ꯄꯥꯈ꯭ꯔꯥꯅꯤ ꯏꯆꯥ ꯏꯃꯧꯅꯁꯨ ꯀꯔꯤꯁꯨ ꯌꯦꯜꯂꯛꯂꯔꯣꯏ ꯑꯩꯈꯣꯏ ꯑꯅꯤ ꯍꯦꯛꯇ ꯂꯩꯃꯤꯟꯅꯕꯗꯤ ꯌꯥꯔꯤꯄꯣꯠꯅꯤ ꯑꯩ ꯇꯥꯟꯖꯥ ꯉꯥꯏꯕ ꯇꯥꯏ ꯊꯃꯣꯏꯗ ꯐꯥꯎꯔꯛꯂꯤꯕ ꯏꯍꯨꯜ ꯑꯗꯨꯅ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯕꯨ ꯐꯠꯇꯕ ꯂꯝꯕꯤꯗꯨꯗ ꯑꯁꯨꯝ ꯆꯤꯡꯁꯤꯟꯈ꯭ꯔꯤ ꯊꯝꯕꯥꯜ
ꯃꯤꯌꯥꯝꯅ ꯃꯉꯣꯟꯗ ꯀꯔꯝꯕ ꯃꯤꯠꯌꯦꯡ ꯌꯦꯡꯉꯤ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯏ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯤꯡꯊꯣꯜ ꯐꯪꯖꯔꯕꯁꯨ ꯃꯤꯡꯊꯣꯜ ꯑꯁꯤꯕꯨ ꯃꯥꯒꯤ ꯐꯤꯖꯤꯗ ꯆꯦꯠꯅ ꯀꯤꯁꯤꯟꯖ ꯆꯦꯛꯁꯤꯟꯅ ꯃꯍꯥꯛ ꯊꯝꯖꯩ꯫ ꯆꯥꯎꯈ꯭ꯔꯕ ꯏꯪꯈꯣꯜ ꯑꯗꯨꯒꯤ ꯃꯇꯥꯏ ꯑꯃꯗꯅꯤ ꯃꯈꯨꯗ ꯊꯥꯡ ꯃꯆꯥ ꯑꯃ ꯄꯥꯏꯗꯨꯅ ꯂꯩꯕꯥꯛ ꯇꯧ ꯇꯧꯗꯨꯅ ꯍꯋꯥꯏ ꯃꯔꯨ ꯍꯨꯜꯂꯤ ꯃꯍꯥꯛ꯫ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯃꯤꯑꯣꯏ ꯀꯅꯥꯝꯇ ꯂꯩꯇꯦ ꯊꯝꯕꯥꯜ꯫ ꯄꯨꯝꯅꯃꯛ ꯑꯗꯨꯕꯨ ꯅꯥꯀꯣꯏꯅꯗꯨꯅ ꯃꯍꯥꯛ ꯍꯤꯡꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯤꯗ ꯈꯟꯗꯨꯅ ꯊꯕꯛ ꯁꯨꯔꯤ꯫ ꯁꯣꯝꯗꯅ ꯃꯥꯝꯃ ꯀꯨꯟꯖꯣꯅ ꯐꯂꯞ ꯐꯂꯞ ꯊꯝꯕꯥꯜꯂꯣꯝꯗ ꯌꯦꯡꯉꯤ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ꯫ ꯊꯝꯕꯥꯜꯁꯦ ꯑꯁꯤꯗ ꯂꯩꯔꯤꯅꯦꯁꯦ, ꯃꯥꯒꯤ ꯃꯁꯛꯁꯦ ꯅꯛꯁꯤꯟꯅ ꯌꯦꯡꯅꯤꯡꯈ꯭ꯔꯗꯩꯕꯣ, ꯑꯩꯕꯨ ꯍꯦꯛꯇ ꯆꯪꯁꯤꯜꯂꯁꯤꯔꯅꯦ, ꯑꯣꯏꯗꯩ ꯀꯩꯗꯧꯖꯔꯨꯅꯦꯒꯦ, ꯍꯦꯛꯇ ꯆꯪꯁꯤꯜꯂꯒꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯊꯝꯕꯥꯜꯒꯤ ꯃꯅꯥꯛꯇꯝꯅ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯃꯅꯥꯛ ꯑꯣꯏꯔꯞꯅ ꯂꯦꯞꯄꯤ ꯊꯝꯕꯥꯜ ꯃꯥꯝꯃ ꯀꯨꯟꯖꯣꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯊꯕꯛ ꯁꯨꯐꯝ ꯊꯣꯛꯄ ꯑꯗꯨꯃꯛ ꯃꯍꯥꯛ ꯁꯨꯔꯤ꯫ ꯃꯥꯝꯃ ꯀꯨꯟꯖꯣ ꯃꯃꯤꯠꯇꯨꯅ ꯐꯂꯞ ꯐꯂꯞ ꯊꯝꯕꯥꯜꯗ ꯌꯦꯡꯉꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏ, "ꯏꯕꯦꯝꯃ ꯊꯝꯕꯥꯜ, ꯀꯔꯤꯅꯣ ꯅꯪꯅ ꯊꯥꯔꯤꯕꯗꯨꯕꯣ?" "ꯃꯥꯝꯃ, ꯍꯋꯥꯏ ꯊꯔꯥꯛꯅꯤ ꯊꯥꯖꯔꯤꯁꯦ." "ꯅꯪ ꯅꯊꯟꯇ ꯑꯣꯏꯅꯕꯨ ꯎꯏ, ꯃꯤ ꯑꯇꯩ ꯀꯅꯥꯁꯨ ꯂꯩꯇꯕ꯭ꯔꯥ ꯖꯥꯠꯂꯅꯦ?" "ꯃꯗꯨꯃꯗꯤ ꯈꯪꯖꯗ꯭ꯔꯦ ꯃꯥꯝꯃ." "ꯌꯦꯡꯉꯨꯅꯦ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯦ, ꯑꯩꯅꯗꯤ ꯉꯟꯅ ꯉꯟꯅ ꯂꯥꯛꯇꯨꯅ ꯊꯕꯛꯁꯤ ꯐꯖꯅ ꯇꯧꯕꯤꯌꯨꯅ ꯍꯥꯏꯖꯕꯅꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯊꯦꯡꯅ ꯑꯗꯨꯝ ꯍꯦꯛꯇ ꯂꯥꯛꯄ꯫ ꯅꯪꯇꯅꯤ ꯃꯇꯝ ꯆꯥꯔꯤꯕꯁꯦ, ꯁꯦꯜ ꯂꯧꯔꯝꯗꯥꯏꯗꯅ ꯃꯥꯡ ꯍꯦꯛꯇ ꯊꯥꯏ, ꯌꯥꯝꯃꯤꯒ ꯌꯥꯝꯗꯦꯒ ꯍꯦꯛꯇ ꯍꯥꯏꯗꯧꯔꯤꯕꯅꯤ꯫ ꯈꯪꯒꯅꯤ ꯃꯈꯣꯏ ꯍꯟꯗꯛꯇꯩꯗꯤ ꯁꯦꯜꯇꯕꯨ ꯄꯥꯝꯕ꯫ ꯏꯕꯦꯝꯃ ꯊꯝꯕꯥꯜ, ꯅꯪꯒꯤꯗꯤꯅꯦ ꯅꯪꯒꯤ ꯃꯥꯝꯃꯅ ꯈꯪꯅ ꯇꯧꯒꯅꯤꯗ, ꯃꯈꯣꯏ ꯃꯌꯥꯝꯗꯒꯤ ꯅꯪꯅ ꯍꯦꯟꯒꯗꯧꯔꯤꯕꯅꯤ." ꯊꯝꯕꯥꯜ ꯋꯥꯗꯤ ꯑꯝꯇ ꯈꯨꯝꯗ ꯍꯥꯏꯐꯦꯠ ꯅꯣꯛꯏ꯫ ꯃꯥꯝꯃ ꯀꯨꯟꯖꯣꯅ ꯃꯈꯥ ꯇꯥꯏ, "ꯏꯕꯦꯝꯃ, ꯊꯕꯛ ꯀꯌꯥꯝꯅ ꯁꯨꯔꯨꯅꯨꯗ, ꯉꯧꯔꯣꯛꯀ ꯉꯧꯕ ꯅꯪꯒꯤ ꯀꯨꯆꯨꯗꯣ ꯃꯨꯁꯤꯟꯈꯤꯅꯤ꯫ ꯁꯤꯁꯤ ꯋꯥꯔꯕꯁꯨ ꯎꯔꯨꯝꯗ ꯆꯪꯗꯨꯅ ꯍꯦꯛꯇ ꯄꯣꯊꯥꯎ, ꯅꯪꯒꯤ ꯃꯥꯝꯃꯅ ꯌꯥꯔꯤ, ꯃꯈꯣꯏꯒ ꯅꯪꯒ ꯃꯥꯟꯅꯕ ꯌꯥꯄꯣꯠ ꯅꯠꯇꯦꯗꯣ." "ꯑꯩꯁꯨꯅꯦ ꯅꯪꯒꯤ ꯋꯥꯔꯤ ꯇꯥꯔꯦ, ꯃꯗꯨꯗ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯀꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯑꯗꯨꯛ ꯅꯪꯅ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯍꯧꯕꯗꯣ ꯅꯪꯒꯤ ꯃꯥꯝꯃꯁꯨ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯖꯗꯦ." ꯊꯝꯕꯥꯜ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯨ ꯃꯍꯥꯛ ꯃꯈꯥ ꯇꯥꯅ ꯇꯥꯅꯤꯡꯗ꯭ꯔꯤ, ꯑꯗꯨꯕꯨ ꯇꯥꯅꯤꯡꯗꯦ ꯍꯥꯏꯅ ꯍꯥꯏꯔꯨꯕꯗꯤ ꯌꯥꯗꯕꯅꯤꯅ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯔꯕꯅꯤ꯫ "ꯑꯩꯁꯨ ꯍꯧꯖꯤꯛꯇꯤ ꯆꯥꯎꯈ꯭ꯔꯕ ꯏꯪꯈꯣꯜꯁꯤꯒꯤ ꯃꯅꯨꯡꯗ ꯌꯨꯝ ꯃꯆꯥ ꯃꯆꯥꯗꯨꯅ ꯏꯊꯟꯇ ꯂꯩꯔꯦ꯫ ꯈꯪꯗꯦꯅꯦ ꯊꯝꯕꯥꯜ, ꯏꯊꯟꯇ ꯂꯩꯕ ꯍꯥꯏꯕꯁꯦ ꯅꯨꯡꯉꯥꯏꯐꯝꯒ ꯈꯪꯕꯖꯥꯠ ꯅꯠꯇꯦꯗ." ꯊꯝꯕꯥꯜꯅ ꯀꯔꯤꯁꯨ ꯈꯨꯝꯗꯕꯗꯨꯗ, "ꯅꯪꯕꯨ ꯀꯔꯤꯁꯨ ꯈꯨꯝꯗ꯭ꯔꯤꯕꯗꯨꯕꯨ ꯑꯩꯅ ꯍꯥꯏꯔꯤ ꯋꯥꯁꯤꯕꯨ ꯇꯥꯅꯤꯡꯗ꯭ꯔꯕ꯭ꯔꯅꯦ?" "ꯃꯥꯝꯃ, ꯑꯗꯨ ꯑꯣꯏꯔꯒꯅ ꯏꯅꯦꯃ ꯀꯣꯛ ꯊꯤꯖꯤꯟꯕꯤꯔꯣ." "ꯑꯩꯁꯨ ꯑꯗꯨꯝꯅ ꯈꯜꯂꯤꯕꯅꯤꯅꯦ, ꯃꯗꯨꯗ ꯂꯨꯔꯤꯕꯗꯤ ꯅꯅꯦꯗꯨꯅꯤ꯫ ꯈꯪꯗꯦ ꯊꯝꯕꯥꯜ, ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯃꯤꯅ ꯉꯥꯎꯏꯗꯤ ꯍꯥꯏꯅꯈꯤꯗ꯭ꯔꯥ? ꯍꯅꯨ ꯑꯟꯙꯤꯒꯗꯤ ꯄꯥꯝꯗ꯭ꯔꯦꯗ, ꯃꯧ ꯅꯍꯥꯒꯨꯝꯕꯤ, ꯂꯨꯈ꯭ꯔꯥꯕꯤꯒꯨꯝꯕꯤ, ꯁꯝꯅ ꯍꯥꯏꯔꯕꯗ ꯏꯕꯦꯝꯃꯈꯣꯏꯒꯨꯝꯕꯤ ꯍꯥꯏꯕ ꯇꯥꯔꯦ." ꯇꯥꯟꯖꯥꯁꯤꯗ ꯀꯕꯣꯛꯂꯩ ꯃꯥꯝꯃ ꯀꯨꯟꯖꯣ ꯑꯃꯗꯤ ꯊꯝꯕꯥꯜꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯣꯝꯗ ꯍꯦꯛ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯥꯝꯃ ꯀꯨꯟꯖꯣꯕꯨ ꯌꯦꯡꯗꯨꯅ, "ꯃꯥꯝꯃ, ꯀꯔꯤ ꯋꯥꯔꯤꯕꯨ ꯁꯥꯔꯝꯃꯤꯅꯣ? ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯃꯥꯜꯂꯤꯗ." ꯇꯁꯦꯡꯅ ꯃꯥꯝꯃ ꯀꯨꯟꯖꯣꯗꯤ ꯃꯐꯝ ꯑꯗꯣꯝꯗ ꯀꯕꯣꯛꯂꯩ ꯂꯥꯛꯈꯤ ꯍꯥꯏꯕꯁꯤ ꯈꯪꯗꯦ꯫ ꯀꯕꯣꯛꯂꯩ ꯐꯠ ꯂꯥꯛꯁꯤꯟꯈꯤꯕꯗꯨꯗ ꯃꯥꯒꯤ ꯍꯥꯟꯅ ꯉꯥꯡꯂꯝꯕ ꯋꯥꯐꯝꯗꯨ ꯃꯌꯥꯏꯗ ꯐꯠ ꯊꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯑꯣꯏꯅ ꯀꯕꯣꯛꯂꯩꯗ ꯌꯦꯡꯗꯨꯅ ꯍꯥꯏ, "ꯀꯕꯣꯛꯂꯩ, ꯀꯔꯤꯅꯣ ꯅꯪꯕꯨ ꯍꯧꯖꯤꯛꯇ ꯂꯥꯛꯄꯗ ꯉꯥꯏꯔꯤꯕ꯭ꯔꯣ? ꯏꯕꯦꯝꯃ, ꯅꯈꯣꯏꯁꯤ ꯀꯔꯝ ꯍꯥꯏꯅ ꯉꯥꯡꯅꯔꯁꯤꯒꯦ? ꯈꯔ ꯉꯟꯅ ꯂꯥꯛꯄꯤꯌꯨ ꯍꯥꯏꯕꯁꯤ ꯅꯈꯣꯏ ꯀꯅꯥꯝꯇꯅ ꯏꯟꯗꯦꯅꯦ꯫ ꯇꯨ ꯊꯝꯕꯥꯜꯇꯅꯤ ꯃꯇꯝ ꯆꯥꯅ ꯂꯥꯛꯂꯤꯕ." "ꯍꯣ ꯃꯥꯝꯃ, ꯂꯥꯛꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯐꯠ ꯍꯦꯛꯇ ꯍꯨꯟꯗꯣꯛꯂꯝꯂꯒ ꯂꯥꯛꯄ ꯌꯥꯕ ꯅꯠꯇꯦꯗ, ꯌꯨꯝ ꯑꯃ ꯄꯨꯔꯤꯕꯅꯦ, ꯏꯆꯥ ꯏꯁꯨ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯔꯤꯕ." "ꯍꯣꯏꯅꯦ, ꯑꯩꯁꯨ ꯈꯪꯉꯤꯅꯦ, ꯑꯗꯨꯕꯨ ꯃꯇꯝ ꯆꯥꯅ ꯂꯥꯛꯎ ꯍꯥꯏꯕꯅꯤ꯫ ꯀꯕꯣꯛꯂꯩ ꯏꯕꯦꯝꯃ, ꯁꯦꯜ ꯂꯧꯔꯝꯗꯥꯏꯗꯗꯤ ꯅꯪꯇꯅ ꯃꯥꯡ ꯊꯥꯡꯏ." "ꯍꯣ ꯊꯥꯡꯗ ꯌꯥꯔꯤꯕꯣ, ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯥꯛꯑꯦꯗꯅ꯫ ꯃꯥꯝꯃ ꯌꯥꯔꯦ, ꯋꯥ ꯃꯈꯥ ꯇꯥꯕꯤꯔꯒꯅꯨ, ꯂꯦꯡꯕꯤꯔꯣ." "ꯍꯣꯏ ꯍꯣꯏ." ꯃꯥꯝꯃ ꯀꯨꯟꯖꯣ ꯆꯠꯈ꯭ꯔꯦ꯫ ꯀꯕꯣꯛꯂꯩ ꯊꯝꯕꯥꯜꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯏ꯫ "ꯍꯋꯥꯏꯔꯣ ꯅꯪꯅ ꯊꯥꯔꯤꯕꯗꯨꯕꯣ?" "ꯍꯣꯏ ꯏꯟꯗꯣꯝꯆꯥ." "ꯍꯩꯃ, ꯑꯩꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯏꯅꯦ ꯇꯧꯔꯤꯁꯦ, ꯏꯆꯦ ꯄꯤꯁꯛꯇꯣ ꯃꯥꯒ ꯋꯥꯔꯤ ꯑꯃ ꯂꯩꯕꯅꯤꯅꯦ꯫ ꯊꯝꯕꯥꯜ, ꯅꯪ ꯊꯕꯛ ꯁꯨꯔꯝꯈꯣꯀꯣ, ꯏꯟꯗꯣꯝꯆꯥ ꯐꯠ ꯑꯃꯨꯛ ꯂꯥꯛꯀꯦ, ꯀꯨꯏꯔꯛꯂꯣꯏꯗ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯆꯠꯈꯤ꯫ ꯊꯝꯕꯥꯜ ꯀꯕꯣꯛꯂꯩ ꯍꯥꯏꯕ ꯅꯨꯄꯤꯁꯤ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯍꯥꯏꯕ ꯃꯍꯥꯛ ꯃꯨꯟꯅ ꯈꯪꯏ, ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯈꯪꯗꯕ ꯁꯥꯗꯨꯅ ꯃꯍꯥꯛ ꯂꯩ꯫ ꯀꯕꯣꯛꯂꯩꯅ, "ꯃꯥꯝꯃꯗꯨꯕꯨ ꯀꯔꯣꯝꯗ ꯍꯥꯏꯗꯣꯛꯈ꯭ꯔꯕꯅꯣ? ꯑꯩꯒꯤꯁꯦ ꯃꯥꯕꯨ ꯎꯅꯒꯗꯧꯔꯤꯕꯅꯤ꯫ ꯑꯔꯣꯟꯕ ꯋꯥ ꯑꯣꯏꯕꯁꯤꯗ, ꯃꯥꯒꯤ ꯌꯨꯝ ꯑꯁꯣꯝꯗ ꯁꯣꯏꯗ ꯂꯩꯔꯝꯕ ꯇꯥꯔꯦ." ꯀꯕꯣꯛꯂꯩ ꯃꯥꯝꯃ ꯀꯨꯟꯖꯣꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯠꯂꯤ꯫ "ꯃꯥꯝꯃ, ꯃꯥꯝꯃ ꯀꯨꯟꯖꯣ!" ꯑꯁꯨꯝꯅ ꯀꯧꯏ꯫ ꯃꯥꯝꯃ ꯀꯨꯟꯖꯣ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯀꯕꯣꯛꯂꯩ ꯎꯕꯗꯨꯗ, "ꯀꯩꯗꯧꯔꯦ ꯀꯕꯣꯛꯂꯩ, ꯑꯩꯕꯨ ꯑꯃꯨꯛ ꯀꯧꯔꯤꯕꯗꯤ?"
Kabuk leina makhuldo khara tapthaduna mama wa ma haige haiduna hey nang nai du do sel lauki gi sinatro thabak su ne abdi khangde leite sel gam tengon de leite ko mama sima sel gi nati adudi kari gi do mama bu kawi rebo nongma ingonda mongna ha gumbi ma semon hai ki bado handa mu ki wafam sita bada mama kunjo magi mai thongdu sak hong lei makhuldo tapthaduna kabuk lei hoi nei ai di kaw bu kaw lau sida pham ki si mamut ta na wari do sa ki si hoi mama asi hai du na makhoi ani du pham thai mama kunjo adumak nok vet tawri kamdo ba kabuk lei kari baw nu tamlo dana mama nang na pam ga tradi khangdi mong na ma sak phaja khrabim di lei tawu tabu mahak lukhrabi haibdu oiri lukhrabi adu su mong na kabuk lei aina pamli ba sisu madumakni nate misak tu bu kanano karino sat ek hairu dana masaki wadi ai thoidok na khandeta amabu leiribadi hekta yare kabuk leina mami tu na phalap nakalom da yengthoi aduga onsilak tuna ho mama ade kana sanati ye thambal buni ha thambal haiba asing barni kabuk lei asing bani mama na bu pamlabadi se hausi hekta thaba oina onthok tu na ne sing yari bani aidi nati kabuk lei aibu sumdau bani se sing hekta hairibada aigi thamoi sina thambal bu pami nusi lukhrabi oina leiba sina suyena mabu amukkan nusi bani adubu kabuk lei aigi sahi matang sida mangon de hek nusi ba mi hairubdo farak ama ita ta gadaba ho madu gi tikari su khanbino magi mama du gaiga yang kopna wari sanarabani mama du nasu aina thokpa silo naire mama gi wata mangai re aigi di yare na nahani yare hujiktasu magi manakta leptuna ai leram libuduni mama aina ne se koi se da honari bese mama gi damaktani ko ai su khangi mama ai ya wamaldi chawba tai hoine kayana nang na haibdo ai hekta pigine thabak tu soela kadu adudi mama haujik ma ai thambal bu ko bu chatlage mafam sida mabu puraklagi mamni imung sida lumdu leibiyu ko hoi nang ya wamal du na hore la yengla hekpi ba haibduni asumna wafam sibu hainaraba tungda kabuk lei amuk thokri kunjona masinda momo noktu solawi kari thambal bu ai oiba ai oigani ai imungda sangdu leurage masina kari tholakpa yaba yadaba mahak kari su khande thambal tabu phanglabadi haiduna mahak laining oikri somdana pakpina mayum yauri leibadi leita malise ngasise soidrabadi phakhrani da mama masani sidabu yumse sakrabadi aine nga thongba sage ko phamungda sangduna mahak hipthai langlena mabok lakbu ubaduda maboki nakta sangsinduna hai bubwa chak loiri masida pakpina mamituna phairap yengduna kanagi sak ha kanagi sak no langlen mabokna dumna khanglaw lawrakpaduda tumina lei pakpi amuk mabukningda khali hais masige ngangsisu yumda leiba yaroi mabusu tanki gadoini masi mamagi manaktu oina chatlankibana phadoni asi khanduna makhuldu khara nauthaduna langlen buboksia haksam yam nungaitre saksu amata saningtre nangne namagi thabak sufamduda satuna namabu amukta kawruso bubok na habana yadre masida langlena hoi bubok ayima kawrugi langlen kari su khangzada mama bo kawrudoine haiduna mak mathanta mamagi thabak sufam aduda chatlammi kabok leina thambalgi manakta phamthai aduga tapna sumna hai thambal nangbu wadribro idomcha wadrida aisia mama kunjodagi sel kharasu lawge haina tawbani nate aikhoyani amukta chatminaro sidana aido idomcha nungairaroi idomcha tum chatpiruro ai thande satpubudi yai aduda hek nungaitaba ani subana phaidana nangido horen amu halaktaga tawsi phatni koiroida idomcha aido launi ngak tangni ne asi haiduna kabuk leina thambalgi makhut paiduna singkhatli thambal chataba yaje masada hainadaba phawrabasu mahak chatli kabuk leina madugi nupado aingonda miyeng ama itau taweba ithanda sangbado ai nungaitri
ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜꯕꯨ ꯄꯨꯗꯨꯅ ꯆꯠꯂꯝꯃꯤ ꯑꯁꯨꯝ ꯆꯠꯄꯅ ꯌꯨꯝꯗꯨ ꯌꯧꯔꯦ ꯌꯧꯗꯤ ꯌꯧꯔꯤꯁꯦ ꯑꯩ ꯍꯦꯛꯇ ꯀꯧꯔꯒ ꯌꯦꯡꯒꯦꯀꯣ ꯀꯕꯣꯛ ꯂꯩꯅ ꯃꯈꯣꯜ ꯊꯣꯛꯅ ꯀꯧꯏ ꯃꯥꯃꯥ ꯃꯥꯃꯥ ꯀꯨꯟꯖꯣ ꯃꯥꯃꯥ ꯑꯩꯈꯣꯏ ꯂꯥꯛꯏꯌꯦ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯣ ꯃꯍꯥꯛꯅ ꯀꯧꯕꯁꯤ ꯏꯃꯨꯡꯗ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕ ꯀꯨꯟꯖꯣꯅ ꯇꯥꯏ ꯑꯗꯨꯕꯨ ꯈꯨꯝꯂꯝꯗꯦ ꯀꯕꯣꯛ ꯂꯩꯅ ꯃꯊꯟꯇ ꯑꯃꯨꯛ ꯍꯥꯏꯖꯩ ꯂꯩꯇꯕ ꯖꯥꯠꯂꯅꯦ ꯑꯃꯨꯛꯀ ꯀꯧꯒꯦꯁꯦ ꯍꯣ ꯃꯥꯃꯥ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯛꯑꯣ ꯑꯗꯨꯝꯅ ꯀꯧꯕꯗꯨꯗ ꯊꯝꯕꯥꯜꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯍꯥꯏ ꯏꯕꯦꯝꯃ ꯃꯥꯒꯤꯁꯤꯕꯨ ꯂꯩꯇꯕ ꯖꯥꯠꯂꯣ ꯀꯧꯕꯗ ꯈꯨꯝꯂꯛꯇ꯭ꯔꯤꯕ ꯁꯤꯅꯗꯤ ꯂꯩꯔꯝꯂꯔꯣꯏꯕꯣ ꯊꯣꯡꯁꯤꯗꯤ ꯍꯥꯡꯂꯤꯕꯁꯤꯗꯤ ꯑꯃꯨꯛꯀꯁꯨ ꯀꯧꯏ ꯃꯗꯨꯗꯁꯨ ꯀꯔꯤꯁꯨ ꯈꯨꯝꯂꯛꯂꯝꯗꯦ ꯀꯕꯣꯛ ꯂꯩꯅ ꯍꯥꯏ ꯏꯃꯨꯡꯗꯒ ꯇꯨꯝꯗꯨ ꯂꯩꯈ꯭ꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯁꯣꯏꯗ ꯇꯧꯔꯝꯂꯅꯤ ꯊꯝꯕꯥꯜ ꯑꯩꯈꯣꯏꯅꯤ ꯑꯃꯨꯛꯇ ꯏꯃꯨꯡꯗ ꯆꯪꯁꯤ ꯊꯝꯕꯥꯜ ꯃꯗꯣꯝꯆꯥꯅ ꯃꯥꯕꯨ ꯆꯤꯡꯁꯤꯜꯂꯤ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯏ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗ ꯌꯥꯅꯤꯡꯗꯕ ꯑꯃ ꯏꯌꯥꯎ ꯌꯥꯎꯔꯤ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ ꯃꯍꯥꯛ ꯀꯨꯟꯖꯣꯗꯣ ꯃꯌꯨꯝꯂꯣꯝꯗ ꯍꯥꯏꯗꯤ ꯍꯥꯏꯖꯤꯟꯈꯤꯕꯅꯤ ꯃꯃꯥꯡꯊꯣꯡ ꯑꯁꯤꯁꯨ ꯍꯥꯡꯉꯤ ꯈꯨꯝꯂꯛꯇ꯭ꯔꯤꯕꯁꯤꯕꯨ ꯑꯩ ꯃꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯁꯤꯗ ꯆꯪꯕ ꯌꯥꯗꯦ ꯀꯕꯣꯛ ꯂꯩꯅ ꯂꯥꯛꯑꯣ ꯊꯝꯕꯥꯜ ꯑꯃꯨꯛꯇ ꯆꯪꯂꯒ ꯌꯦꯡꯉꯨꯁꯤ ꯏꯟꯗꯣꯝꯆꯥ ꯑꯩ ꯆꯪꯂꯔꯣꯏꯒꯦ ꯏꯟꯗꯣꯝꯆꯥ ꯑꯗꯨꯝ ꯆꯪꯕꯤꯔꯨꯔꯣ ꯍꯩꯃꯥ ꯅꯪꯒꯤꯁꯤ ꯆꯤꯡꯅꯔꯤꯕ ꯀꯥꯏꯅ ꯍꯥꯏꯕꯗꯨꯔꯣ ꯑꯃꯨꯛꯁꯨ ꯊꯝꯕꯥꯜꯅ ꯈꯜꯂꯛꯏ ꯑꯩꯁꯦ ꯌꯥꯝꯅ ꯐꯅ ꯂꯩꯊꯣꯛꯄꯤꯕꯅꯤ ꯑꯩꯅ ꯋꯥ ꯑꯝꯇ ꯉꯥꯡꯖꯗ ꯑꯁꯨꯝ ꯇꯨꯃꯤꯟ ꯂꯩꯕꯁꯤꯗ ꯌꯥꯔꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯁꯨꯝ ꯍꯦꯟꯖꯤꯜꯂꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯅꯅꯤ ꯑꯩꯕꯨ ꯌꯨꯝꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯅꯕ ꯁꯤꯟꯕ ꯏꯃꯥꯗ ꯄꯥꯎ ꯀꯌꯥ ꯑꯃ ꯇꯝꯁꯤꯟꯕ ꯃꯥꯒꯤꯁꯦ ꯑꯩꯕꯨ ꯏꯃꯨꯡꯁꯤꯗ ꯄꯨꯁꯤꯟꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯑꯩ ꯈꯪꯉꯤ ꯑꯗꯨꯗꯤ ꯈꯪꯒꯅꯤ ꯅꯪ ꯅꯁꯥꯅ ꯊꯥꯛꯆꯔꯤꯕ ꯂꯥꯡꯗꯨꯗ ꯅꯁꯥꯅ ꯊꯟꯇ ꯊꯨꯖꯍꯟꯒꯦꯕ ꯅꯪ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯏꯟꯗꯣꯝꯆꯥ ꯍꯣꯏ ꯍꯣꯏ ꯏꯟꯗꯣꯝꯆꯥꯅ ꯃꯥꯡ ꯊꯥꯗꯨꯅ ꯆꯪꯕꯤꯔꯣ ꯀꯕꯣꯛ ꯂꯩꯅ ꯃꯥꯡ ꯊꯥꯗꯨꯅ ꯆꯪꯉꯤ ꯀꯕꯣꯛ ꯂꯩꯅ ꯊꯣꯡꯖꯤꯜꯗꯨ ꯍꯦꯛ ꯀꯥꯟꯁꯤꯟꯕꯒ ꯊꯝꯕꯥꯜꯅ ꯃꯈꯨꯠ ꯂꯥꯝꯗꯨꯅ ꯊꯣꯡꯗꯨ ꯊꯛ ꯃꯃꯥꯡꯂꯣꯝꯗ ꯊꯤꯡꯖꯤꯜꯂꯤ ꯂꯣꯟꯁꯤꯜꯂꯤ ꯀꯕꯣꯛ ꯂꯩꯅ ꯊꯝꯕꯥꯜ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ ꯍꯩ ꯊꯣꯡꯁꯦ ꯍꯥꯡꯗꯣꯛꯎꯅꯦ ꯂꯩꯖꯍꯧꯔꯣ ꯅꯁꯥꯅ ꯊꯥꯛꯆꯕ ꯂꯥꯡꯗ ꯅꯁꯥꯅ ꯊꯨꯖꯕꯅꯤ ꯈꯜꯂꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯊꯣꯛꯂꯛꯂꯤ ꯊꯕꯛ ꯁꯨꯐꯝꯗ ꯂꯩꯕꯅ ꯀꯥꯟꯅꯔꯣꯏ ꯈꯟꯗꯨꯅ ꯃꯌꯨꯝꯗ ꯑꯣꯏꯅ ꯍꯜꯂꯝꯃꯤ ꯈꯔ ꯆꯠꯄꯒ ꯃꯆꯥꯅꯨꯄꯤꯗꯨꯅ ꯂꯝꯕꯤꯗ ꯂꯥꯛꯂꯤꯕꯗꯨ ꯍꯦꯛ ꯎꯔꯝꯃꯤ ꯃꯁꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯏꯃꯥꯒꯤ ꯕꯦꯝꯃ ꯅꯪꯗꯤ ꯀꯗꯥꯏꯗ ꯊꯣꯛꯂꯛꯂꯤꯕ ꯏꯃꯥ ꯕꯨꯕꯣꯛꯅ ꯅꯪ ꯀꯧ ꯆꯣꯟ ꯊꯥꯔꯛꯏꯅꯤ ꯕꯨꯕꯣꯛꯇꯨ ꯅꯥꯔꯤ ꯑꯣ ꯃꯈꯣꯏꯅꯤ ꯃꯥꯟꯅꯗꯨꯅ ꯏꯃꯥ ꯏꯆꯥꯕꯨ ꯌꯨꯝꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯅꯕ ꯁꯤꯜꯂꯤꯕ ꯈꯪꯒꯅꯤ ꯊꯝꯕꯥꯜ ꯑꯩ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯌꯥꯗ꯭ꯔꯦ ꯃꯗꯨ ꯁꯣꯏꯕꯤꯕꯒꯨꯝ ꯂꯩꯕꯁꯤꯅꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯍꯦꯟꯅ ꯑꯋꯥꯐꯝꯗ ꯇꯥꯕ ꯇꯥꯔꯦ ꯄꯨꯛꯆꯦꯜ ꯐꯠꯇꯕꯤ ꯃꯍꯥꯛꯇꯨꯃꯗꯤ ꯃꯁꯥꯅ ꯊꯥꯛꯆꯕ ꯂꯥꯡꯗ ꯊꯨꯖꯍꯧꯔꯦꯗꯅ ꯏꯃꯥꯒꯤ ꯂꯥꯡꯂꯦꯟ ꯌꯨꯝꯗ ꯆꯠꯁꯤꯜꯂꯥꯎ ꯊꯝꯕꯥꯜ ꯃꯆꯥꯅꯨꯄꯤꯕꯨ ꯄꯨꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯊꯨꯅ ꯌꯥꯡꯅ ꯆꯠꯂꯤ ꯄꯥꯛꯄꯤꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ ꯃꯃꯥ ꯃꯆꯥ ꯍꯜꯂꯛꯂꯔꯣꯏ ꯍꯥꯏꯅ ꯈꯜꯂꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯄꯗꯨꯗ ꯃꯉꯛꯇꯨ ꯍꯥꯏꯒꯠꯇꯨꯅ ꯌꯦꯡꯉꯤ ꯊꯝꯕꯥꯜ ꯏꯃꯨꯡꯗ ꯄ꯭ꯔꯕ꯭ꯔꯞ ꯆꯪꯂꯛꯏ ꯃꯍꯥꯛ ꯆꯥꯛꯈꯨꯝꯗ ꯆꯪꯉꯤ ꯄꯥꯛꯄꯤꯅ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ ꯀꯩꯅꯣ ꯃꯥꯅ ꯌꯨꯝꯁꯤꯗ ꯍꯜꯂꯛꯂꯤꯕꯁꯤꯕꯣ ꯅꯠꯇꯦ ꯃꯥꯒꯤ ꯀꯕꯣꯛ ꯂꯩ ꯍꯥꯏꯕꯤ ꯅꯨꯄꯤꯗꯨꯕꯨ ꯀꯔꯤꯅꯣ ꯑꯗꯨꯛ ꯐꯖꯅ ꯁꯣꯏꯗꯅꯕ ꯇꯧꯔꯣꯀꯣꯅ ꯍꯥꯏꯈ꯭ꯔꯒ ꯑꯩꯗꯤꯕꯀꯣ ꯄꯨꯡꯁꯣꯏ ꯍꯦꯛ ꯁꯣꯏꯔꯤꯅꯦ ꯇꯧꯔꯤꯁꯦ ꯊꯝꯕꯥꯜ ꯆꯥꯛꯈꯨꯝꯒꯤ ꯊꯥꯡ ꯁꯣꯔꯤꯗꯨ ꯃꯈꯨꯠꯇ ꯆꯦꯠꯅ ꯄꯥꯏ ꯑꯗꯨꯒ ꯃꯃꯥꯒꯤ ꯀꯥ ꯇꯝꯅ ꯊꯨꯅ ꯆꯪꯂꯤ ꯄꯥꯛꯄꯤ ꯃꯗꯨꯕꯨ ꯎꯔꯤ ꯍꯤꯞꯂꯝꯕꯗꯨ ꯍꯧꯒꯠꯂꯛꯏ ꯊꯝꯕꯥꯜꯅ ꯍꯥꯏ ꯅꯃꯧꯕꯨ ꯅꯃꯧꯅꯤ ꯈꯟꯕ ꯉꯝꯗ ꯅꯨꯄꯤꯕꯨ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯈꯟꯗꯕ ꯅꯪ ꯇꯥꯍꯜꯂꯒ ꯂꯣꯏꯔꯦ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯂꯩꯈꯥ ꯇꯥꯈ꯭ꯔꯕꯁꯨ ꯄꯨꯛꯆꯦꯜ ꯐꯠꯇꯕꯤ ꯅꯪꯇꯅꯤ ꯑꯩꯅ ꯍꯥꯠꯂꯝꯒꯅꯤ ꯑꯗꯨꯒ ꯏꯃꯥ ꯏꯆꯥ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯅꯤ ꯄꯥꯛꯄꯤ ꯊꯥꯡꯗ ꯎꯕꯗ ꯃꯤꯍꯨꯜ ꯁꯨꯗ꯭ꯔꯤ ꯏꯃꯥ ꯏꯕꯦꯝꯃ ꯊꯥꯡꯗꯣ ꯊꯥꯗꯣꯛꯑꯣ ꯊꯥꯡꯗꯣ ꯑꯃꯨꯛꯇ ꯊꯥꯗꯣꯛꯎꯅꯦ ꯊꯥꯡꯁꯤꯅ ꯅꯪꯕꯨ ꯊꯤꯟꯗꯨꯅ ꯍꯥꯠꯀꯅꯤ ꯃꯥꯂꯦꯝꯁꯤꯗ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯅꯤꯡꯕ ꯀꯔꯝꯕ ꯅꯨꯄꯤꯕꯨ ꯌꯥꯎꯔꯝꯒꯅꯤ ꯅꯨꯄꯤꯅ ꯅꯨꯄꯤꯕꯨ ꯑꯣꯠꯄ ꯍꯟꯊꯅ ꯈꯟꯕ ꯐꯅ ꯈꯟꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯏꯈꯨꯠꯁꯤꯗ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯁꯤꯅ ꯊꯤꯟꯗꯨꯅ ꯍꯥꯠꯄ ꯇꯥꯕꯅꯤ ꯕꯦꯝꯃ ꯅꯪ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯊꯝꯕꯥꯜ ꯊꯥꯡꯗꯨ ꯄꯥꯏꯗꯨꯅ ꯁꯨꯝ ꯆꯪꯁꯤꯜꯂꯤ ꯄꯥꯛꯄꯤ ꯁꯤꯕ ꯇꯥꯔꯦ ꯍꯥꯏꯅ ꯄꯥꯈꯠꯂꯛꯏ ꯏꯃꯥ ꯏꯕꯦꯝꯃ ꯏꯃꯥ ꯂꯥꯟꯖꯔꯦ ꯏꯃꯥꯒꯤ ꯊꯋꯥꯏꯗꯗꯤ ꯀꯜꯂꯨ ꯁꯤꯕꯁꯨ ꯀꯤꯔꯤꯕ ꯑꯣꯏꯔꯦ ꯀꯔꯤꯒꯤꯅꯣ ꯅꯃꯧꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗ꯭ꯔꯤꯕ ꯅꯁꯨꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯏꯃꯥ ꯂꯥꯟꯖꯔꯦ ꯉꯁꯤꯗꯒꯤ ꯏꯁꯨꯒꯤ ꯃꯧꯕꯕꯨ ꯑꯩ ꯅꯨꯡꯁꯤꯔꯒꯦ ꯏꯃꯥ ꯂꯥꯟꯖꯔꯦ ꯁꯤꯔꯝꯗꯥꯏꯒꯤ ꯇꯥꯟ ꯁꯤꯅꯤꯡꯗꯕꯒꯤ ꯇꯥꯟ ꯕꯦꯝꯃ ꯅꯃꯥꯅ ꯍꯥꯏꯔꯤꯁꯦ ꯑꯁꯦꯡꯕꯅꯤ ꯄꯥꯛꯄꯤ ꯁꯤꯕ ꯀꯤꯕꯅ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯐꯝꯗ ꯂꯥꯜꯂꯦ ꯍꯥꯏꯖꯩ ꯀꯟꯅ ꯍꯥꯏꯖꯔꯕꯗꯨꯗ ꯊꯝꯕꯥꯜ ꯃꯈꯨꯠꯇꯒꯤ ꯊꯥꯡꯗꯨ ꯊꯥꯗꯣꯛꯏ ꯑꯗꯨꯒ ꯍꯥꯏ ꯀꯔꯤꯒꯨꯝꯕ ꯍꯦꯛ ꯏꯃꯥ ꯏꯆꯥꯕꯨ ꯌꯨꯝꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯒꯦ ꯍꯥꯏꯅ ꯈꯜꯂꯛꯂꯕ ꯏꯃꯥ ꯃꯤꯀꯨꯞꯇꯨꯗ ꯅꯪꯒꯤ ꯑꯔꯣꯏꯕꯅꯤ ꯈꯪꯉꯨꯀꯣ ꯊꯝꯕꯥꯜ ꯊꯣꯛꯈꯤ
ꯃꯁꯤ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯎꯄꯥꯏ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯃꯍꯥꯛꯅ ꯃꯅꯦꯝꯕꯨ ꯅꯨꯡꯁꯤꯗꯕꯗꯤ ꯅꯠꯇꯦ, ꯅꯨꯡꯁꯤꯃꯟꯕꯒꯤꯅꯤ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯈꯨꯜꯂꯩꯀꯥꯏ ꯑꯗꯨꯗ ꯋꯥꯐꯝ ꯑꯃ ꯋꯥꯋꯥ ꯂꯧꯔꯛꯏ꯫ ꯅꯨꯄꯤ ꯑꯃꯅ ꯍꯥꯏ, "ꯍꯣ ꯃꯥꯃ ꯀꯨꯟꯖꯣꯒ ꯀꯕꯣꯛꯂꯩꯒ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯏꯃꯨꯡꯗ ꯂꯩꯃꯤꯟꯅꯔꯝꯃꯦꯌꯦ꯫ ꯃꯈꯣꯏꯅꯤ ꯀꯩꯅꯥ ꯀꯠꯂꯤ꯫" ꯄꯥꯛꯄꯤ ꯋꯥꯐꯝꯁꯤꯕꯨ ꯇꯥꯔꯨꯕꯗ ꯃꯊꯟꯇ ꯋꯥꯈꯜ ꯇꯥꯖꯔꯛꯂꯝꯃꯤ꯫